Operation tawduna angang unabagi chang wangkhalakliba nungnang ningay ne Ranjan. Manipurda operation tawduna angang unabagi chang wangkhalakpa thengnare. Masi nungnang ningay oiba mani haina Health Minister Sapam Ranjan na ngarang lampel pata leiba RIMS ki Jubilee Hall da pangthokpa. Foxy East Zonal Council with Yuva 2023 thawram da phongdokhre. Mahak na makha na phongdokhibada World Health Organization gi report matungin na Malem gi oina operation tawduna angang unabagi chang asi chada tara dagi taraga mga fawba oy. Adubu India dadi hairiba chang asi dagi wang na leire. Aduga Manipur da na amughen na operation tawduna angang unabagi chang wange. Oiriba phibam asi yangsinbagi tangai fadaba leire haire. Malem gi leiba khudingmak akhanaba amasung manadaba machat kaya lei. India gi oina su human resource amasung talent singthaningai oire. Doctor, engineer amasung nursing na kathokpaga loinana thabak tawriba si chawthoksaningai ne. Manipur gumba state asidade afaba tunglamchat amagidamak machak mathum ningthina semgatpa mathau tai. Manipur da lam koiba lakpa miyoisingda lamdam masigi ina khulaba culture amasung tradition busu khanganana bohnagadabane. India da hawjik chawna ahongba purakpaga loinana malem gi leibak singna singthana re. Leibak asi hawjik achumba maikairom da chatle. Leibak asi gi luchingba sing malem gi miyamna hena sakhangnaba oire. State lengang na su haksel gi lamda hena wangba thak amada pukhanaba akanba thabak paikhatli haikhe. Ngarang thawram aduda souvenir ama phongbaga loinana Foxy gi President Dr. Hrishikesh Secretary Madhuri Patel RIMS ki Director Sunil Kumar Sharma Foxy East Zone gi President Dr. Alka Pandey RIMS ki Dr. Suboda R.K. Praneswari Dr. K. Pratimana chingba miyoy kaya na DICE member oina saruk yakhe.